Online Manipuri numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada Oiba Pao Nagagi yaikong pau khunda paisa khairamba kuki ama naga volunteer singna fare sidi hiai khamba news tagi lokocharake sel tonabagi wahauda nupi amada nongmaina namlubagi senior journalist yambem laba police na fakre mahak hauji Imphal police station da leiri haina pau sina makhatari tarakpa update cycle villager singdagi cycle defense committee na Khongat ki balupa crore amaga lak yangkai ki senpham kuki inpi amadi kuki militant sing na lawduna sizin narakraba hisab sing dabagi wafam dagi cycle defense committee gi member tara manga mag resign tawkhre hairi cycle defense committee member sing na resign tawkhibadagi kuki inpi amadi kuki militant sing na cycle area da leiba yumthong khuding da paisa chauna khaiba hore chairaga sida kuki leader kharadi Siliguri da lam plot leishin bahukre hairi makha tarakpa update Guwahati da Thadou convention pangthokadauri hana kuki jo singi manungda leiramba aduga haujikna Thadougi oiba tonganba saktam amada hingnabagi wakhalonda Thadou community international amasung Thadou student association anina punna sinduna thasigi kuntraga mathoidagi mathang tha November 3 fawba Guwahati da Thadou convention 2024 pangthokadauri convention asigi mapung oiba pandamdi Thadou community gi luchingba sing amasung member sing amato oina punsinduna Thadou tribe asi tongana leinabagi pandamdani mifam asida mapung oina Thadou tribe asi tongana masak thongna leinanaba Thadou tribe ki mamangda natraga maningda Karigumba wahi amata hapchindana Thadou singi interest ngak senaba amasung akai atoi thoandanabagi matangda su khanagani Manipura haujik chathariba hingsa gi thodok sing asi loisinaba Thadou singna lawgadaba maru oiba thodang amasung masiga mari leinaba government authority amasung stakeholder singda chapchaba wafam khanagani hairi makha tarakpa update Uripokta tuition tawba machanupi lawba chatkhiba nupa ama sakangdaba singna faduna pukhibadagi ngasi phawba thiba khangdana leiri Mamang tha September ki tang kuntrada machanupi ki tuition lawba chatkhiba mioi ama masak khangdaba singna Uripok area dagi faduna pukhiba mioi ama ngasi phawbada mari makhong khangba ngamdana leiri mi faduna pukhiba thawong adu yamna kanna yaningdaba fongdoktuna Hawbam marak chingtham laikai amadi konjeng langpok lakpam laikai gi mera pai bisina khongjang changsin khre sakhangdaba singna faduna pukhibadagi hojik phawba mari makhong khangdana leiriba mioi adu thawbaldagi hojikna hawbam marak chingtham laikai da leiba RK Chanamasa kauba mioi amagi mayumda barada leiba koijam angau yangkhai ga taret kawi hairi ngasi konjeng laikai da leiba sangai pro mamang gram panchayat ghar da pangthokiba wakat mifam adu da sarugya khiba Akoijam angau bi loina bi akoijam ongbi kiran na fongdokhibada mahaki mapuroiba akoijam angau masagi Bolero car amada mamang tha September kuntra gi nungthil pung mangaga minit yangkhai manga taba matamda sagol banda machanupi gi tuition lawnaba chatki numidang wairam pung 6 helaba fawbada mahaki phone da paw phawnaki madugi matungda mahak paw phawnaba phangkhidre machanupi na tuition loiraba matungda mapa lakte haiba khangba ngamdabadagi koithi thinaki adubu mari makhong amata khangba ngamdabadagi thasigi manga da press meet ama pangthoktuna mapuroibagi langla langjin puthokpinaba miyamda haijaki numit aduda Uripok maikai gi mera pai bisingna mamang thagi kuntra gi numidangda Uripok tagi amuba machugi bolero car amada lakpa mioi kharana mioi ama faduna pukhiba laiki Loinana gari amasung mafam aduda hundoklambadagi police ta paw pibadagi police na gari adu lakhotkhre haiba paw pirakpadagi Imphal police station da chatuna hangluba matamda gari adu mapuroibana thaukiba gari ni haiba khangba ngamki hairi mahakna makhata na hai mahaki mapuroiba bu kanana karigidamakta karigi faribano athuba matamda mapuroiba bu thadokpira u haiki makha tarakpa update local body ki hakpumna magnam thaduna thamle Manipur nupi marup Matam sangna local self-government gi mikhal pangthoktana lakpana local body gi hakpumna magnam thaduna thamle administrative committee natraga caretaker haiduna lengangna khusavi khara khanduna miyam gi hakpumba mattuna leiri haina Manipur nupi maruke general secretary Sumati Bala Laren jamna fongdorakli wafam asi all Manipur nupi marupna senduna Manipur press club ki loktak hold the election of local self-government and its important haiba hiram da pangthokiba khana nengnabagi mifam da fongdokhibani mahangna makhata na hai local self government gi mikhal ahum haibadi gram panchayat municipal council amadi autonomous district council ADC gi mikhal sing asi mathang sina 2022 gi October 2021 gi February June amadi 2020 gi May fawba da pangthokpam thokpani adubu mikhal asi pangthoktabana miyam gi hak sing matuna leiri haiki decentralization of power haibasina micham miyam da leibak amagi chawkhat thorang singgidamak thadarakpa senpham sing adu yahonaba lambi amani adubu Manipur local body sing di mikhal pangthoktabana power sing share tawdre chahi ani dagina manga
ꯐꯥꯎꯕ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯍꯤꯡꯅꯕ ꯂꯝꯕꯤ ꯑꯣꯏꯍꯟꯒꯗꯕ ꯀꯥꯟꯅꯕꯁꯤꯡ ꯃꯠꯇꯨꯅ ꯂꯩꯔꯦ꯫ ꯆꯍꯤ ꯑꯃꯗ ꯏꯃꯨꯡ ꯑꯃꯗ ꯃꯤ ꯑꯃꯕꯨ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯍꯟꯅꯕ ꯊꯝꯂꯤꯕ MGNRG ꯒꯤ ꯁ꯭ꯀꯤꯜꯕꯨ ꯊꯨꯒꯥꯏꯕꯤꯔꯦ꯫ 15ꯁꯨꯕ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯒꯤ ꯐꯟ ꯃꯑꯣꯡ ꯆꯍꯟꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯕꯖꯦꯠꯀꯤ ꯑꯋꯥꯠꯄ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯏꯀꯣꯅꯣꯃꯤꯗ ꯁꯣꯛꯍꯜꯂꯒꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯈꯣꯡꯒꯣꯏꯅꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯋꯥꯔꯦꯞ ꯂꯧꯅꯕ ꯉꯁꯤꯒꯤ ꯈꯟꯅ-ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯨꯄꯤ ꯃꯔꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯤꯡꯕꯥꯏꯖꯝ ꯁꯈꯤ, ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯣꯔꯣꯖꯤꯅꯤ, ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤ, MUꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯗꯥꯛꯇꯔ ꯆꯤꯡꯂꯦꯟ ꯃꯩꯁꯅꯥꯝ ꯑꯃꯗꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯆꯤꯐ ꯏꯗꯤꯇꯔ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯉꯣꯝꯕꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫